पाउशदेम पुम उइबमर उइब पाउ खरा अपडेट तौजरे आरवान लोकल बॉडी की लॉटरी द सरंग नब थोखरे ULB की मिखल नवंबर 10 द पांगथोकलब याय इम्फाल म्युनिसिपल कॉर्पोरेशन अमसुंग अरबान लोकल बॉडी ULB 26 की मिखल ग मरी लेनना SDAC नुफिसिंग की सीट रिजर्वेशन ग मरी लेनना बहुत डिपार्टमेंट सिंदुना जेम हॉल द पांगथोकिबा लॉटरी द सरंग नब थोखरे पाउसेसन फंग पाउन है ngasi nungthil pung 12 makarom thaba matamda Impal Municipal Corporation ki manung chana leiba one number 121 amasung 22 gi lottery tawrakpada hariba ward sing asi SD gi lottery tawba yaroi aduna ward sing adu da leiriba mifam aduda yaukiba miyosina ningai tawba hawrake corporation asi ki makada one number 5 amasung 19 di hanana SD gi reserve set oikrabani lemoriba ward taruk habadi one number 121 22 24 25 amasung 26 ase SD set gi dabak ngasi lottery pangthok pani haribo ward sing asi circle wise homlak ward kadabani handaki asiga homlak su boina lottery tawgadabani adbo ward number 121 amasung 22 dagi sarubya khiba miyosina lottery tawba yaroi lottery dagi haribo ward sing asi lokthokadabani ai irang sagalakpani irang tokpa aduda SDPO Imphal West M Sodir kumana lucingba police team amana irang hauriba sing laksan bagaloinena makatana irang thogandana lottery adu pangthoke loinana 1 number 26 da SD gi sit doina reserve tawke loinana lephoriba sit manga adu general gi sit taure ngasi gi lottery aduga mari leinana commissioner Mahod M Joina pawmising da hai Impal Municipal Corporation amasung Arban local body kunga daruki mikhalga mari leinana SDAC amasung nopi gi sit reservation ga mari leinana GM holder stakeholders sing political party ki mihut sing amasung masida interest leiba miyosina sarukraduna lottery pangthok pani lottery du pangthok legai da paw phangna dabadagi sarakna ba khara leiraba sumadu yanarba matungda lottery du loisin gre loidna IMC amasung ULP kunga darugi sit reservation tawna da bage lottery mafung phana loisin ba ngamgre mikhala si lakliba November 10 adwai ta pangthok laba yai SD gi sit adu 1 number kunga darukta tagre nufi gi sit reservation adudi IMC gi di hanana lepthokrabane Makatarakwa atop pauda kabui khulsing da yusung bagi sanghan thare sakpu khulsing gi yuna Manipur sin thungle myamna pamba wat pamadi awaba kaya mayong nabana yusung ba andarakwane ngaligai matam dagi Manipur gi manung da leiriba kabui phurup ki khul ambada yu thongduna yonba amadi nat ki sanabi oina sinabagi masagadu hauzik awamba kya lakpa hure hauzik kabui khul ambada yu masana thongjaduna yonbagi sangyam jamnat nem han thare yu yolabasi tongan mafum da leiriba chakpa khulgi yu singdam hot chillaga yonabagi chang wangkhalakli pause asina Manipur gi tampa ki mafam da leiba yu sungba amati yonba kakhulong ragailong mojikol ramji sanghaipo kabui khul kaikhu kaisamthong kabui khul na chingba mafam singda jatuni yangsiloba matamda su sengmai fahing andro taril vokpi khurkul na chingba sakba khul singda gi sungba yu kaya marang kaina thamduna jolamba thengna khe yu sungdaba imung kya da su atopa miyo singdagi yu lauduna yonari loidana kabui khul sing asida yungang Indian made for liquor na singba kya su marang kaina thamduna yon ba yaure Imphal dagi panglap tana leiba yu sungba amadi yon bagi thabak chathariba kabui phurup ki miwi amana pause asida hai mangna leiriba khul asida khul asimakta da sungjaba yu amadi atopa mafam singdagi phuraklaga yu yon ba kaya yaure mamangai matamdadi khulgi yumthong ayamba masana sungjaba yu damak yonarame matam gi awang ba amadi mafum sing asida lagliba miyo sing gi apam bagi matungina khulda sungnari ba yu asi pamba wan ba yaw ba kya thengna badagi atopa chakba khul sing dagi purak ba yu amadi Indian made for liquor sing asi yonarak bagi asoba maram amholle adomadima khul sing asida masana sungjaba yu khakta yonduna leina ba imungsu yu khakta yonduna leina ba imungsu yawdaba denate yu sungba basi matam yamna changba loina awaba kaya mayukna dabanate kanentha matam dadi yu sungba si hena awaba oi Maisau thaduna yu asi thongada bagi mahut atopa mafam sing dagi lauraga sendong khara phangtuna yon bana hiana fai khanba kaya sulai tabadi nate kabui khulsina yu sung bagi matang to honglak lipa masak sing asigi matang ta kabui mother association ki gen secretary Ranjita Golmai na pause hasi dai hauji ki matam da hongba kaya male masina lakli ngalingai matam da di khulda lairi bi yumthong chama da chama yu thongtuna yon bagi thabak sing chathana rame ahongba lakli basing asigi saruka moita Manipur da lairi ba kabui khul sing gi yumthong amba yu sung ba lem nakre Hairok ta yum ama lut tawkre
Airok Police Station ki manung chana leiba Airok Ward 1 Haitopok pida leiba yum amang asi nungtil pung amarom tarak pada sakang da basing na lutau tuna sanalofa amasung selpo kre aire mafamatu dagi mangba pauna hai yum matu sahi humpoga mangarom suraba ahlama ka mahaki nupi ga loina mamang nupi reimaga makoi hom khaktamak leibani masanofa du Rajasthan thabak tawbagi yum da leite maming na thoksom joytep kawe al matai manau ani adu Airok kavo lekai da usa saba chaluraga mhim thalak pada mamang nupi tu kawba taramde kari tawba yaurobano haidun yenglubada saksang mayada leiba amang sangda makong makut punsilaga wakal tadna leramba thengnaki kudakta manak nakpada leramba mihoising kausina da nupi adu Thauban district hospital da bukatke nupi du dimitang phawba ningthina wari sanapa yadre makana kumbana wakal mangna da hidak tharamba yabagi otok palai thawdog adugi matangda Airok Police Station afar malawgre tungda Thawal Police Women Police Station da case adu sinakre nupi du Rims hospital da makhatana layengna ba phokre haire Nagalamorom dana gari huran ba miyoi hom pare gari huran ba geng leader om special commando gi team na Imphal East gi kongba Khunau Standard College manak dagi ngarang nungtil pung min tara rom taba matamda pare police dagi phangba pawna hai faraba miyoi ani atudi use kon Khunau dagi pangambam Dinesh sai kuntraga mathoi apok palai kidaba Zadumani amadi kongba use kon Khunau lekai dagi amaksam Samson sai kuntra apokwa paga amadi wangkai thangjam lekai dagi Kailphilan laisang tem sai kulumdoi apok palai kidaba asokne Bawasna gari huran ba geng ki member kara kong ba Khunau area da leire aba paw ama garang nung tilpung amaga makarom tapa matam da fangke bawo dogi matungin special commando unit khabai soi ki team ahum mafam madura sangsin dona thib hom ba chatabada pangambab Dinesh airba MUSC kong ba Khunau Standard College manak water supply manak tagi phake mako bangna wang pong sadabada amaksam Samson amadi Kalphil laisang them kapulaga Imphal area dagi gari kya huralaga Lilong turel han bit leiba azad khan kawpa mi amada yoli hai bakhang bangam badagi khudakta amaksan nakalamorom dana tadubi da mirip oikiba amagi gari sakang da basing mai tharamle Senapati district ki tafau naga village da leiba yum amada khamba Scorpio gari ama sakang daba mioi kharana hogiba ahingi pung amarom tarakpada mai tharamle konja sina fongdorok bagi matungin na mai chak bagi tawdoga se gari adudagi ela khonglak badagi chenthong na duna yengarubada khanglakibane Kodakta khunja sing thoknarak duna mai kanhana pakhona ki adaba gari adugi sarugayamba mai na chakre Scorpio aduga thangnana khamba gypsy amasu mai nang wai gi yum adugi barenda thamba sofa amadi blanket na singba polam sing dasu petrol haisin dana mai thana na thorang torong ge adu mai chaklaba Scorpio adudagi alarm khonglakpa hanmana sakang daba miyo sing adu sian ke yum masige main gate CCTV camera thammi adubo miyo sing adu maninglom dagi fausilaga sanglakpa maramna camera da ufa fangkidre aire Police dagi phangba pawgi matungin na mai chakraba gari adugi mafu asi handak pangthokiba taraga naithoi suba assembly mikal da tadu BSA da independent mirep oikiba Robert T Maram apokpa KS Talu village safe ne maghana naga People's Front Manipur State Unit ke working president oina thauporamba mioi ni haire Pamising da wangang latuna tafok naga village ki secretary ka vna hai hingdong gi da migiyum amada sanglaga asigumpa thawung sathaba asi laibak thibane Kulasi ki ingna signal laijari ba asi buthugai na bahona riba mioi sing asi faraga logi oiba action laukat kada bane thawang asi kanana sadagi bano haibadasu atoba matamda miyam khangna sengdok pirago Senapati police na phongdorok bagi matungina sakang daba sing atuna mai thabada sinaba polong khara phagat pangamle makhadana sakang daba sing atuna leramgani hana sing naba mafam sing dasu thiba hombagi thabak chathare thawdoga sigi matanda case amusu laukalle atoba matamda mara leiba sing faraga logi oiba action laukat na bahona gani haire mafam madida mioi ani siramle Thauban district ki manung chanba mayai kaithen da leiba Rashid Ahmad Jai kuntraga tare suraba mioi ama chingnaningai oiba mong da siraga leiramle amarom da Imphal ki North AO sida leiba MPSC ki ken manakta ngarang numidak nufa ama siraga leiramle mayai kaithen da mioi ama siraga mangki phangkiba thawdoga dugi matangda phangba pauna hai mioi adu hatpani hana laura duna ngasi mayai kaithel community hall da miyam ki oiba mipam ama pangthokre mifam aduda aware ke laukre Warib sing adugi manungda miyada sida senari basing pungni fugan ipan ki manungda marihilina pa authority na pothok trabadi akan ba khongjang kaya sangsin gani laikhaba rasit ki matai ma wahi mana phongdok pagi matungina bhagasi sahi tararom nokbo kaithel man bida leiba manglem bigi yumda leirakhibani yum palaba matungda yumda muk leirakhibani manglem bida yumda laglai ima yamna ware mateng pangbiu harakhe tha asigi marigi numitang da manglem bigi yumda satkibani satkiba numit atudagi call tawda masa tum thagre harakwa Kol pai daba soisop thambada sing batau badagi masaga pau amada phauna bangamdana leirakhibani atba ngarang ayuk kol tawramlaga yambem PS da siraga leire harakhibani manau nupabu imagi
mama saraga kauhraga hatok pirakpasi yamna pende biada sida sianabasing manipu lengaki mari lainabasing na fabi duna asumbo well tabiu maralebasing logi oiba madik chaba serak phanganduna asigumba thaudok tung da thokan biganu hana se minister gi phongning singsin ge ngasi ayuk maya ke thil ge ko bata leiba khol sing panjakhong sandrakhong ningel kakmayai balom khorom zaliyangbi hydropopi Pitran Singpi Club Organization Association Maira Five Lupsing Wangkem Jila Parisat ki Panchayat ki nomini Pradhan Salam Kumar Ward Member Sing B Foinom Village ki Sibhamadi BCPC Manipur ki Mihutna Singba Sing Sarauya Aduna Pangthokiba Miyam ki Bipam Aduda Rasin Messi Adubi Yamna Kan Yaning Daba Phongdokiba ka Loinana Asumbo Wel Phangna Daba Sangchila Pokhong Sing da Biyam na Mateng Phangbituna Panda Thengna Minasi Abo Wofum Su Phongdong na ki Wakan Mipam Aduda JSE against the killing of MD Rashid Ahmad Eli Sanaya of Mayai Ketel Kawa Amasian Bagaloina. Atay warip kaya masulauki warip sing atu gimanungda pong nifuga nipan gimanungda mihada sida. Sienari pamiyoy sing marilita po authority na amati manipo lengang na tubo matamda potopio. Sienari pamiyoy sing atin mo matamda akan basarak pigit apani pong nifuga nipan gimanungda siena pamiyoy sing potok trapadi makal maka kihagi akan bakhongjang sing sangsin ba. Postmortem tau bada magistrate amadi JSC miyo yahon ba miyada sigi langla langjin putok tri phawa asi bahak sang laudaba masong miyada siga mari lainana sangsila pakhongjang sing tamani poda leiriba CSO sing club organization sinamateng pangbiu haijaba haina wari blauke mifam maduna laikitaba Rashid Ahmad ki thawai ni ingna sing da leiruna ba sarugya khiba miyamna namit ani minute ani tumin leptana awaba supongdoke Amorom dagarang nuktil pung tarit minat taharom taba matamda MPSC gi get mayada ki fangkiba asibak sang atung asibawa masak mabingkang bangamdre Hongkar singi tha ani ki tolo piramdre Lainga ki hop department ki makada liriba police department ki tongan ba unit singi person singa samana na nong bada pungkon mari round the clock kulai paiba masung paidaba yauna mathau pang thorak lepa manifo Hongkar person kudimba ki tolo tha ani ki piramdre Mapung Papa Uniform Service ama orak laba Homeguard person sing kusumal duty allowance sing lengang na pitok lam dabagi matangda Manifu Homeguard Employees Welfare Association infari makok thong balusing ba amaga sana ki bawarida mangnahai Homeguard sing tolo pitorak triba asi pamangtha August amasung September gini masigi maruai ba maram chapsana khangde lenga ki marilina pa authority na su aibirak tuna khangan birak pa laite Adaba Homeguard person sing asigi thagi kusumal phangna dabagi approval lawa sanction tawwa masung sel kaithok pa sing bagi thabak tawgadaba drawing and Disburse Officer DDO ki thaba pangthora khiba commandant so service tagi suspend tawduna thamkibana Homeguard forces sing ki tolop chaba yauna duty allowance kamari leinaba thabak thoram sing chap leptona leirakibani haire Layang na you legalize tawda thawa yawrabasu excise department di sirum darum hinglamle Sanction post satre sukna taruki manungda post samanga marfu kamathoi hanglamle yujon ba yaravra haiduna hanglapaki kombada awabo ere Excise Office kuntraga mapan gi manung da kuntraga madoidi lanai mioi gi yum wairaga salai ramle Manipur legang na mamang thagi kunda pham kiba cabinet mifam da afaba yu sungba amadi jungang yon bada hanada gi leira kiba thing basing komthok anana ba warep laukrabasu warai basi gi matungina awa pirak bada hak thing na mathau pang to kadorba Excise Department di sirum darum hingdona leiramle Lebang miyam gi damak dani haiduna lenghak na laukiba warai basi gi matungina karigamba thabak onthorak tuna Sanaba horok pada meruiba arang pom oigadurba Manipur Excise Department gi phibam kari phibam da leirabagi haibada haiduna yang silubadadi pungning nungsinangai oiba phibam da loisangasi maming tagi wana leiramle Department asigi sanctions post asi sarang na sadre sumna taruk romni haina loisangasi gi deputy superintendent kumanjau rongmai na phongtorakle mangna hai Excise Department gi dambak leiriba sanctions post sadre sumna taruk asigi manungda hojik hangdur leirakliba post singi Masing na sa mga marfuga mathoy romni ministerial staff sing yorga punna post address sumna taruk laigadabada hausig loy sanga sigi oina lairibasi ministerial staff sing yorga punna staff sa makun ga taruk rom dapak ngai haike maramas na lenga na yusung ba amasung yuang jon bada awa fina dabagi warip laukiban mitu dagina hausig pabada panipur ki tongan bamafam sing dagi telefon mobile ki khudhang da yuyon ba yaravra haidun loy sanga sida hagnara ki bawang singi paukum pi bada awawa am oire haire Deputy Superintendent na makatan hai Excise Department ki marwaiba circle ahum khaidok tuna laire circle sing adudi Imphal Thawal amasung Bishnupur circle ne circle ahum asigi oina apunba office contract mapal leiba gi manungda office dipan khaktabak lenga ki building da leijaraga lemawriba office contract mathoidi ahujuk phawbada lanai mioi singi jumda thagi awaimal piraga salairi haire maram masna loisang ama salai na bagi damak megi jumda warga leiba gi awaiman pibada hena sel chatting tawri Lengang na piba mafum da hosik lai excise ke office singa duna Imphal
Sengmai Lamlai Ziribam Pesnopur Thawal Marang amadi Jarpok na singbani aduga hauji loisanga sigi hangdo leba posting na deputy superintendent mari inspector nifuga mga sub inspector marfuga mari assistant sub inspector marfuga taruk amasong constable sahu marfune masih madata UDC 4 LDC tara stenographer grade 3 1 Mali 1 Saugidar amasong driver mari gi ahangba posting laire sanctions post sa resum na taruga sigi manungda hangliba post sa mga marfuga mathoy asigi manungda loinmak mention bitra pasu tangai fadana post sa hiyang khairom damak war basu lauduna mention bitra mari lene ba authority da ai basarol piduna haijakhiba laikre haire Manipur Excise Department kumba asauba loisang asida sumna tagi gari mga kaklaire gari mga asigi manungda anika commissioner amadi assistant commissioner sinna kraga lemhauriba gari hona matamatam ge nangna ba uru laiduna sinari Maruti Gypsy ama Bolero ama amadi sinaba yadaduna lairagli haike Maruina Excise Department gi men poda asugi mati wat pana maram oiduna lengak na thamliba revenue gi target adu yauna na bhawana pada kodong chada ba mayu nari hana sutipudi superintendent asina pau se asida phangdorake Amaram da Manipur Excise Department na mathau taba staff masing gi manung da ayam basaruk sing di wala baso khara khak laijir be staff sing asina saliba sahi lising ani kunitoi gi April dagi horaga mamang thage September forward da EU dagi revenue and lupa lagni pu lising taraga ni thoi sanipai yangkai khonggot pangam ki haire Marwen hau ki ba April thada revenue and lupa lag daruk lising kun thaga ni thoi chani rom khonggot pangam ki me thada na lupa lag daruk lising yangkai ga manga sapan Jun thada na lupa lag daruk lising humpudra mari July thana lupa lag daruk lising marfuga tarai chatu yangkai August na lupa lag daruk lising marfuga mathoi chani amadi September da punna lag daruk lising marfuga mathoi changbar rom khonggot ki haire Senpam sing asi revenue and khonggot pangam ki bagi mathak ta Manipur da deploy toriba army Assam Rifles person sing na thangna da indictment for liquor IMFL amadi biarni sing ba pusala pagi permit bi dawa hauki ba April dagi pamang thagi September forward lupa Crore daret lak marfuga mari lising marfuga ni toi chama gom bodra hum doregi senpam so revenue oina kan bangam ki haire aduga masing yam jadra basu loisanga sigi portion sina hauki ba tha tarukta mari leader bas sang yaudana yonba amadi puramba yungau country leader lising taramaga satret ni fuga matoi fagar ke aduga Indian made for leader na leader lising ani satu kontra gani pan fagalaga biana leader lising masadu kun fagar bangam ki ana supau se esta phong dorake Adomo namak Manipur lekha ki makha da leiripa Manipur Excise Department asigi sanctions post masing suna thambiraba amasong matangga chuna ba gari sing masing suta phawda khara hangat hanbiraba loinada loisang asigi masa loisang sing migi awai biyum da office hangba gi mota laingak na lampi bi duna amasong infrastructure sing semgat pituna matamga chuna ba loisang amu hanbiraba di loisang asina laingak ta kanba gamliba revenue gi senpam sing khara da wara basu hangat han bangam bagi otok pa laire marakasida you legalize October 10 da asoba khongjang sangselagani Manipur but dry state ni lautok ton lairing gi jarakta you legalize tawna da balawrok liba khongthang athuwa matam da handok kadabani amazong lengang na miyam marakta conflict thogal le aina lawragani aibo wafam phongdok tona nimpal uripok masa loisang sindana ngasi uripok ta khelambam laikai klab hamangda wakan be pam gre Protest da saruk yakibi soraisam santi leimana phongdok kibada lengang na sa tharik liba lalung asi yu sungba pamba kangbu ga yu sungba ya de heba kangbu ga gembarakta lan tawna na da bathawsel ne Manipur insik ba masung laita ba lam oiriva hanglatuna thawang asi tawbi ganu haike income tan ba besi yu natraga su atopa pambai yam da lairi hareduna ngasi di workers da kok tha da biyu mamang dagi haj lak laba Manipur da ikang thokpa gi labukta laikrak chatuna lairi bane laingak na asan ba miang thamduna matam puat ingeta iram khonglam phajana sempi dun ising walan dana ba marahar marang kaina phangalabade lami jig thawai happy bathokani mamang takta har marang kaina phanglami ado bahujikti phangdre Hardhi badam matam susang mangalle income lakada badadi fajana yangsin bedre haraduna white paper pudok trabri tha asigi tarada soba khongjang sangsilagani hana supong doke makha tarakwa atopa pauda powari ga sako narapa kanataga gi madrasa amada sangsilaglaga puja gi thorom pangthokpa miyoi mapan police na bhagat kre kanataga gi bidar lamdam da leiba powari ga sako narapa Muhammad Gawan madrasa gi gate ki so thugai tun sanglaglaga mafam aduda awareness sing ba saituna puja thorom pangthoklabada senaba Miyoi mapan ki mathak da police na case am lakotana makhoi sangado phagat kre haire Tawdoga sigi matang da police da complaint thangat ki pa Muhammad Safiuddin na phangdor ki bada tawdoga do masjid du gi gate mamang da puja thorong ka mari lena procession ama hau ki ba sawol senbet ki ayuk da miyoi humpur omna laklaba matung da madrasa atu gi wal khari mama pamado nang phaira duna amadi gate ki so thugai tun sanglak laga abe na sing ba sara ba matung da slogan kamarom lautuna puja gi thorom phang thoki bani madrasa gi complex manung da miyoi sing atu maso kaya gi abe sai silam ki haire Pusagi tharong mari lena procession pangtho ki ba miyoi sing aduna madrasa atu bangak sen du leki ba
security persons sing da su kian khangan bagi thabak sing sa tharami hari thawdo gadu ki matang da phongdoluduna IMM gi lusing ba Saudin Awaisine Twitter da phongdorok pada puhari ge sakona rapa monomen ado mangan takhan narba sangtilaki ba sing ado extremist ngaktani haike mana makhata na phongdoki bada extremist sing aduna madrasa adu ki geta leiriba so adu thuwaraga ariba matam ge madrasa amasung masjid adu mangan takhan na bahona rambane Australia ki scientist sing na kumsing lising ani kun manga foba ge manungda thada pambi sing awadana bhawanare Australia ki scientist sing lagadur ba sahi lising ani kun manga foba ge manungda makoi ge anoba mission am oina thala bakta manama sing amadi pambi sing awana ba kan honari ananga si phongdokre aroibe da content sing asiki markui ba pau khara asiba pau dam jariba Manipur local news YouTube channel asidagi yang beriba punamak padaga jari channel asina dom da kana badi subscribe to be business subscribe to be romoloina like and share to busuka wi ko punamak po amakhanna thaga jari